BJP nasu Congress nasu araiba pambai sijinnaduna awang nongpokki sitsing masing yamna fangnaba hotnagadawri. Nupi di pami yumnak di pamde haiba yagadra. Minority community gi voter sing makhoi gi hak ngaknabagidamak khallaga vote thadabiyu. Minority gi tonganba directorate laijarabasu kanapadi fangdri. Manipuri People Will 2018 Sawatpa Maram Chabra. Lok Sabha gi Mikhan 2019 BJP na mapang oiriba party sing merep thadokpa pamdri. Khusuman pithoktabagi mayokta WDC gi office sing thabak lepkhre. Pakistan da turen chen tharakpada India na thingma ngamloi. Pakistan ni official. Anauba India ama semnabagi lurba tanja sida tumil leibasing haibasi pangdabagi haina lawi o joy. Amsung kanagumba amatana matam chuppagi oina nanaktagi leiraroi maram aduna nathanta hingbasu tammo.